अहमदा मरोइब पाउ पिजरे नरेंद्र मोदी की अनुभव पुआरी सेमदुना ngasi numidang Prime Minister oina wasak lokre awang nongpoki oina Kiren Rijiju yauri VDF personnel singe service extension order mathang thagi tang manga fawgi manungda thoktrabadi thabak lepagi khongjang sangsinaba firep lokre amadi sanatomba misigi mayokta memorandum pishin kre imung manung nadi furaga hatpani haina charge tawri kurumjare Times of Manipur News yang beri basing buku mentem jantan na taram loksari hojing miyam da pauk santong na pijare BJP lusingba Narendra Modi ngasi anirok sebo oina Prime Minister oina bigidamak India gi President Ramnath Kovind na aron bangak pagi wasak laukre Narendra Modi galoina na BJP gi President Amit Shah Rajnath Singh Nitin Gadkari Nirmala Sitharaman Prakash Javadekar Smriti Irani Piyush Goyal na singba BJP gi lusingba kyasu Union Minister oina wasak lauke awang nongpok landam gi oina hojik fawda Arunachal Pradesh gi mai pakiba Kiren Rijiju yauri Miyoi lising nipan henbana saruk yakiba wasak lobigi thoramadu Rashtrapati Bhavan da pangthokhe saruk yakiba singi manungda opposition lusingba sing hanagi Prime Minister Manmohan Singh Congress President Rahul Gandhi UPA gi Chairperson Sonia Gandhi Regional gi lusingba sing Film Star Singh loinana Bimstek Laibak Singh gi lusingba sing su saruk yakhe panbayabadi handaki Modi gi cabinet ta mamangda Union Minister oikiba Sushma Swaraj Arun Jaitley Rajyavardhan Singh Rathore KJ Alphonse Menaka Gandhi Suresh Prabhu amadi Uma Bharati na singba singdi yaukide ngasi wasak lawriba minister singi portfolio singdi lauthokpa leitri कि मैं विधि द्वारा स्थापित भारत के संविधान के प्रति सच्ची श्रद्धा और निष्ठा रखूंगा मैं भारत की प्रभुता और अखंडता अक्षुण्ण रखूंगा मैं संघ के प्रधानमंत्री के रूप में अपने कर्तव्यों का श्रद्धापूर्वक और शुद्ध अंतःकरण से निर्वहन करूंगा तथा मैं भय या पक्षपात अनुराग या द्वेष के बिना सभी प्रकार के लोगों के प्रति संविधान और विधि के अनुसार न्याय करूंगा मैं नरेंद्र दामोदर दास मोदी ईश्वर की शपथ लेता हूं कि जो विषय संघ के प्रधानमंत्री के रूप में मेरे विचार के लिए लाया जाएगा अथवा मुझे ज्ञात होगा उसे किसी व्यक्ति या व्यक्तियों को तब के सिवाय जबकि प्रधानमंत्री के रूप में अपने कर्तव्यों के सम्यक निर्वहन के लिए ऐसा करना Lamdam asigi law and order amadi miyam ge lanthum ngaknaba asoba thodang lawriba BDF personnel singi service extension order mathang thagi tang manga fawbugi manungda thoktrabadi thabak lepagi khongjang sangsin lagani haina All Manipur BDF Welfare Association ge General Secretary MD Riaz Khana ngasi Manipur Press Club ta pawmi singa unaba amada haikre mangna haike hojik BDF personnel singi tha ahum ge famfam thokpa honorarium pithokdana leiri Sahi kudingi oina February amadi March thada BDF singi service extension ge order renew tawgadaba adu hojik fawba tawidana leirai maramaduna hojik BDF personnel sing BDF oidabaga manare haike service extension asi sahi mari manga se koi BDF Welfare Association Central Committee na akoi mari lenaba higher authority ki secretary ki home department se dai koi na tanraga lakpani adubu mamangda official staff process sidai da CS muktang file si rawlama chatpa kan dai ko order si hek thokpi chahi kudingi adubu handakti 3 times and around akoi mai de na staff sing department manung sida home department sida file chatla fawda ngasi fawba akoi
extension order si thokpidri akhoi gi services extension pibidrabanina asigi lengak asigi amadi state asigi akhoina adi duty tawrubagi amadi makhatana khulai paidana state asigi law force ngak pe khoi darkar thoina orektraba haibagi khusauna bodu khoi lai Langol type 2 da leiba battle home da thambana ha ama chingnani ngai oiba mong da leikhidre thodok asi ngarang nungthil pung amarom taba matam da home adumak da thokhibani leikhidravana ha adu khurai lairik yangbam awang laikai dage ningthogjam sanatomba kawi sahi kunthrarom sure asi bahaksang thodok thokpham dage lamphel police ki kanguna lokhalaba matung rims ki miren sang da postmortem tawkhre leikhidravage imung manung gi miyoi singna phongdorpagi matung inadi leikhidravas sanatomba masada sarai hobagi layong ama leibadage home adu da sahi asigi april kunthra dage thamlakhibani home gi maikai dage ngarang nungthil imung manung da phone tawruktuna sanatomba karino ama tawkhre haina khangalakhe imungi miyosing home adu da chatluba matam dadi sanatomba siduna leiramki maki masada fubugi dakham kaya taramme maramaduna misi asi singnaningai oi maramaduna mari leinabasingna misi asigi maramda thijinbiduna maran leibasing cherak pibiyo haina phongdorakki masi amadon mayam leisida sumaina noi angang je sumaina tawrene haba wahaido haibiramlagadi siramagasu akhoi thamoise penjagadamni aduna moina tawramiba potodi sirakana pau pibirakpanina akoina mado amuk hana mayam changdana masida achumba haibase mayam tawriba mayam sumaina angam setana sanaba angam hatupiba si tawbagi mahutta fajana gyan tana siga hoiga maiga hainaraga afaba center afaba home link khatpidana inkhalari banharon singsibu afaba lambida lamjingminaba si tawbiyo haiba wahisinatana khoi kaisu haijaningai leisate Lengaki maikai dage mahiloi sing hingana bahona bada apun bagi thodang mathau tari kairo laikai na school ama leiri haiba fawba kauthona ruraba Laikol upper primary school mamang sahida mahiroi ani khak leiramba adu ngasidi mahiroi 53 na mahimasing tamhori hiramasida tom tv ge akhanaba pawdam ama Matam sang laingak na miyeng sang bawatpana lamdam asigi mama mapa oibasingna laingak ki mahiloi sang singda thajaba thambagi mahutta lanai mahiloi sang singda thajaba thamduna masa masu singbu mahi masing tamhanbagi hainabi ama lakhibana laingak ki mahiloi sang kaya maming tagi oina leiramba adu ngasidi mama mapa oibasingna tapna thajaba thamnarakli School ama lei haiba fawba laikai miyamna kauthokna ruraba subnatagi mahiroi ani khak leiramba Laikon upper primary school ngasidi school adugi oza sing amadi laikai miyamna anouba asha amaga loinana anouba khongthang lokholakpana mahiroi 58 na mahi masing tamhori thongju kendrogi manung chanba kongbu makha nandeibam laikai da leiba Laikon upper primary school ngalingai matam kumja lising amaga chamapan marifuga tareta linkhatki Class nursery dagi class 8 fawba leiriba school asida mahiroi kaya signa saina bangamdana mahei tamlamki adubu laingaki mahiloi sangsingda tapna sidharakhibana maram oiduna school atuda tamlamba mahiroi singi masing hantharakhi maduna maram oiraga laikai miyamna fawba laikai aduda school ama leiri haiba fawba kauthoknakhi mamang sehigi academic session da supnatagi mahiroi anikhak school aduda tamlamki hairi school adugi oiramliba fibam adu khanglaba tungda Imphal East ki ZEO gi lamjing makhada laikai miyam gi oiba mifam pangthoktuna school management committee semduna committee gi miyoi sing laikai miyam amadi oza singna laikai gi yumthong khuding changduna mahiroi sing school asida mahai masing tamhananaba haizabadagi ngasidi school asida mahiroi 58 lairik tamli haina school adugi headmaster Wanglembam Gobinna phongdorakhi Mathang sahidadi soidanamaki mahiroi masing chamagi mathakta school asida mahi masing tamhannaba pandam thamli mahiroi singna school kaning naba za singna lanai gi sel khainaduna van service tawduna angang sing lokthok loksin dawri laingak na piba mahiroi singi phongphom thokpo sing mapung phana phanghalli midday meal numit khudingi pizari irai numit khudingi oina ye natraga yerum thongduna pizai madusu oza singna pali naina sel puthoknabani haiki Member tawayam yawe sigi lamdam sigi member se ma masaya roga koi numit mari ni chupna pung ma pandagina pung ama makhai bok se side khaidora 1 to mari se nakan mari se koi mari ni chatle koi chacharu matam da mama pa sing ji yum jangaga haijaba matam sida mama pa na thajadaba noi du school leiri bane ga haiba school thabi rectri kai gino school so sham chawrsu wa ngang se school ka handri kai no hangba matam sida ben tong da school chatloi haiba mama na bisina ben tong e ningai to do mama pa du yam laira jagra pa do na
kano tawjaraga check sujaraga adu mama duna amta angang macham ju chele mai to le mududa ain oza myam do wari sari oza myam akoi myam khainaraga akoi chu laibudi nate adu lupa chatuk chatuk khaidonraga ben ama service to honche na toga ben ama service to honje Laikon Upper Primary School gi hauzik oiriba fibam asida laingak na ahenba mieng sangduna mahiroi singi mama mapa oibe singna school asida thamliba thajaba asi mangkhidana ba hona haningi hainasu kongba GP gi pradhan amadi mahiroi singi mama mapa singnasu laingak ki pukning singsilakhi thamadi manga sida yam develop torokpa adegi akoi gi site gi aga so gi pradhan adegi pradhan moina adegi members sing yauri adegi club ki Miyosing mayam punar tanam minalga kuisu si development tongna ba na kuisi yam kan honare yam phajana hona biya ojangai na anga ngai si ju adum phajana takpi boko yumda lakpa da school dai tarak pase adum anga ngai ju adum yumda adum isai shaktana abc hayu kholo habase adum yam phajana habi haitar friday khuding moi meet na taga iksa adum pije atai matal na so adum pija ba yawi boko adum phajana hona bi haitar sum yam nunga haitar mamang da di sum school jida satram to ude boko to hantak di satra ju mayam kano tawre laire aduga yam phajana ju tawbire oja jing na principal leriba oja jing jina ju yam phajana hona bire ba adana angang jing ji ju sum kai hani sum hai hoi satning ba su phawre ha ba pen da ba kai su laitre sum angang jing jina pamba adum tawbire Government ki school ma fahanba matamda government mathanda da taisilaga phagada banate laikai edu da leiriba miam sing amadi school du da leiriba oza singi achoba daita lei laingak nasu miam gi kholau ta bangai ba ki mahutta asan ba mi eng thamba tangai fadri cameraman Ojit amadi Naresh kaloina na paudam jaribi Arun Bla Times of Manipur Laikol Upper Primary School Uchekol Imphal Court na piba arrest warrant ulaga police saduna Imphal eski wangkhem kendra gi imung khara da changlaga dab tawrambani haiba mioi ama Kulgi Meshing na farga warik watem laba matung Irilbung Police Station da sinakre. Todok asi ngarang numidang pung taret lom taba matam da kaira wangkem khul da thokibane. Kulgi miam na farga warik raba mi adugi maming Thongram Inaw sahi yang khai taret apokpa laikhidraba munan kawi. Chanam Sandrok mamang laikai dagine. Kulgi mioi amana fongdorok pagi matung ina Inaw hairiba mioi asina kaira wangkem da laiba Singkham Indrajit yauna khuladu da laiba mioi Nipan mapan gi imung sing da sanglaga Civil Judge Senior Division Lamphel na piba arrest warrant ama fairaga Mahak Police ki mioi ni club ki secretary president gi yum kadai dano mahak na purakli ba se du makoi fan of arrest warrant ni haibna chingba akan ba wahi wata kya season aduna ki han ke hairi mioi adu gi mong matau da chingna duna laikai gi mioi sing aduna mioi adu tan aduna masung wakhem nongmai lema youth club ki office da pusinduna wahong pahong sathavada mahak na sathakiba aram tong sing adu khangmangam na kibani hairi Rajasthan ki Bikaner da leiba Setia Sweet Products na sava expiry oiraba Friends Papat ki manufacturing that semdolaga Manipur gi miam da yolambagi maral da adjudicating officer food safety additional district magistrate Thawal na maral leiraba mioi marida lupa lising humpu fine thina bakhangan kre hiramasi gi matang da ngasi nungthil Thawal district ki oina adjudicating officer amasung additional district magistrate Thawal oiriba Laistram Radhakandaga mahaki officer pawmi singa unaba amada mahana hai Thawal district ki designated officer food safety ki lamjing makhada food safety officer Dr. Moirangthem Dinesh ki team amana khongjong gi mafam khara da routine oina inspection chathavada hojiki hairiba Rajasthan ge Bikaner da leiba app 262 Bitswal industrial area da leiba Setia Sweet Products na puthokpa Paffer Friends Papat haiba asigi manufacturing that thagadabada sunage 19 khakta tharamba thengnakhi maduda chingnabadage sample adu fagatlaga khongol lirubada Paffer adu hawker anina tharambani haiba khanglakhi Makata namuk Khongol Libada Papat adu Bisnupur district ke Saiton da leiba Nganu Kon refugee colony da leiba non Manipuri Bikram Das ko amana manufacturing that adu muthatlaga market sub dealer singda yolhanbani haiba khanglakpani maram masina miyam na pot leiba matamda potu ge level da thariba manufacturing that amadi expiry date ningthi jana yengbiraga pot leibiu aduga asigumba niyom kaina pot yonba singdagi section bio haina miyam da appeal tawki Hojik paugi marakta naten babre matang logjari. Lengsin birau miyamgi kudong chanabagi damakta leizare Koro Finance. Koro
Finance-na apikpa sengdoida loan pizeri. Supnatagi isagi photo passport ahum amadi Aadhaar Xerox code pubirakna lalon idik tawbiriba ima ibelna loan ase lawbiyu. Kupa marolgi damak Corau Finance ki manager ga tanabiyu. Mafamdi Tera Bazaar opposite oil pump Longjam building near Ima Wangthonbi Lairembi National Highway 37 Imphal Jiri Lambini. Aikoigi contact number di 60090211090. Amuka na haizeri aikoigi contact number di 60090211090. Hello. Hello. Pakhong ama chalake. Chalune. Chahi amagi plan tawge haradi. Oh, phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da dum changna coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Last pakhong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Breaking matungda makataba pa mu pijere. Watermelon Festival Sunusify Farmers Club na sinduna numit mangani satharakpa iru hai kumhai Watermelon Festival ngarang losin kre. Lamdamdugi lomi singna stall humpumuk hangduna kumhai duda saruk yakhe. Stall fambi ima singna phongdorokpada kumhai manungdana hena pot yonba ngammi. Hanadi nongda lupa lishing ama ani yonbadu kumhai manungdadi lishing taret nipandagi tara fawbu yonba yawi. Masina imung puwa angang singi lairik laisu tambada hena asoba mateng oi. Sinpamsi hena koina taunaba sarkarna mateng pangbiu amadi yengsinbiu haina phongdona rakhe. Supangne asigi posina so ayamba hele. Sawagi sangse asigi posina liba su yaiba. Aduga kiji masingsu madhurindagi madabi tian hele. Koina tharak galadi. Sendong ni karam ni hele. Sendong je samane anima ado potse sawu hele konina madabi tian khar hele. Mamang he hauba sahi du dagi su ai ji yolle. Lising mari ju yoli manga su yoli adubu gari kham gari chatpagi matung ina yolle haiba tare. Lising mari manga yoladi lising ama khare henba lising ama gi sang atumaina di tum sendong lai. Sathana yoningi sahi khudingi ko. ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯗꯨꯀꯥꯟꯁꯦ ꯇꯧꯔꯕꯅꯤꯅ ꯗꯨꯀꯥꯟꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯁꯨ ꯄꯥꯝꯖꯩ ꯑꯗꯒꯤꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯑꯗꯒꯤ ꯁꯦꯝꯕꯗ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯃꯦꯟꯇꯦꯟ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯤꯁꯤꯅ ꯗꯨꯀꯥꯟ ꯁ꯭ꯇꯣꯜ ꯍꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯁꯤꯒꯤꯁꯨ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯝ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯄꯤꯍꯟ Watermelon Festival yengba lakhiba mioi amana festival asi hena pak sauna pangthong haningbagi apamba phongdokhe. Iu haji tasenada sigi kanoje state kona sana tawbuje tasenada mapalombi laga akhoi kai hatare kitang mapung phana akhoi state kona sum lamdamji ko na thoiba kanoje pothokchabje tasenada yam nungaijai. Thoramduga manungchanna PhD gi Executive Engineer L Gokul Chandrana plastic bottles singa semba dustbin amasu miyamda awareness piraba matungda khusinakhe. Gokul Chandrana phongdokhibada plastic na saba polam sing saithokpana loktak pat mosilaknabagi achoba maram oi. Maram asina plastic ki polam sing ningthina loisinbiu. Amoromda u thana ba honabada changliba sel asisu u yanba thingna ba honabada sizinabana fare haibu wafamsu phongdokhe. Angang nubi lai lai su tamjari ba kangbu asi aikhoina sida kg da lupa manga tara rangwa yondra ka di sendong ambau leitaba matamda mapandagi brahmadagi
आदा लुपा अहुम द मरी द पूरा का योन सलपसिना अखोई लौमी सिंगी प्रोडक्ट लौमी सिंगना अखोई पोट चै थाबगी इंटरेस्ट से नोमगी तमना तमना हालपसे मसीदा अखोई लेबा की मपी मपाव इबिरिबा मदुगा लेबा की अखोई मसीगी दमक्ता कंसर्न ओइबिरिबा सिंगना मसीदंग थोक्तनाबा कंट्रोल तौबियो ngarang nungthil singjamai thoksom lekai da leivi miyamna sakhangneraba robot naurem gi apokpi mama naurem ongbi rekhabu masagi mai makta da tamthina halambagi mayokta ngase lekai adumakta da leiva YWO gi ground da miyam goi ba mifam ama pangthoktuna JSM semduna warep kya lokre warep sing adu gi manungda numit mangani gi manungda chenari ba mi hatpa lengak na puthokhanba karigumba puthokpa ngamdrabadi makhata ba akanba khongjang kya sanchin ba yauri Isamak amasung GSA mai kaidagi strongly condemn tawi masi amkhujan hajage masi strongly condemn tawjai aduga masida chenai ba misak asi akoi GSA mai kaidagi numit mangani gi manungda puthokpiu haidona akoi government da hajari aduga loinona na yamkana su government gi side tagi police department na akan ba thabak lokhat pibagi akoi mami su ujai aduna haiba sumba nungai taba thogdo sibu akoi loisinamagi damakta government side tagi akan ba thabak lokhat pi hadina amukha chana ningsingjari Imphal gi akoiba mafam singda section thorang gi thabak kangkhat khrai ngase ayuksu Imphal West ge thangmai bantingel maru amadi polem laikai gi akoiba mafam singda Imphal West commando amadi Imphal police station gi combined team na park sana combing operation chathakrai ayuk pung mari makhai dagi taruk makhai adwai fawbo chathakiba operation aduda punna miyoi chanipan rom masa masa gi saktak se puthokanduna verification chathaki adumakpo thoidokpa mipami pundi yaukide Nakalamaromda numit yung matung pung ama makhai dage ani makhai fawba Imphal West Commando Bazar unit nasu Pauna Bazar amadi thangal kaithe da leiba Hotel Avenue Niran Lodge Polo Inn Siroi Hotel Kanglai Inn Nongin Hotel City Heart Embassy amadi Prince Lodge da red chathaki maduda hotel gi kaka sangduna leramba miyoi sing masa masa gi saktak se puthokanduna amamam to oina verification chathakre Bank tagi apikpa sendoi da sel lauraga thabak subagi hainabi thamse sakhona bo honarasi haina irengbam gram panchayat ke pradhan irengbam gopen singna phongdokre Bisnupur Arvan Thrift and Credit Cooperative Society Limited Bisnupur Arvan Cooperative Bank Limited na sinduna Bisnupur District ke irengbam da ngasi self help group taratrukki miyoi samada sada amage sendoi oiba loan piduna charai fisa khol yanthokpagi thoramda athoiba mithunglengi oiba warol piraduna irengbam gopena makha taraduna micro credit Bank singdagi apikpa mathoini di hairaga sendoi chauna lobudagi tasengna thabak sujaba pamjaba miyoi sing mathoi piba amadi sel singba ngamdabagi yum thadoktuna satpa yaunare aduna bank tagi mathoi pikna loan lobiraga thabak ningthina subiu amadi sang naina sel singatpagi hainabi thamduna sakhotpa punsi oibiu haiki Thoramadu da saruk yakiba Bisnupur Arvan Cooperative Bank ki CEO M Koro Hanbana Fongdokibada, Handakisina Aroibo Oivigano, Atat Akam Laitana Lon Lobiu, Sang Nina Simbiu, Bang Su Hingan Biu, Mayamsu, Sakotpo Oibiu Haike. Sarkoi payment due Tadana Swan Tose, Tigasarvani, Aduna Makata by Hoigi, Hyderbakarasi, Langlainaba, some Kanotonaba, about Krakoi Piu Habada, Akoi Sarna, Suswedan, except of Birakani, Yabrakani Hankanse, Aduga, I quite a Quanzilla Ramatunda, Hanagumna, is the Hanagusakwa, Hogisanabi Monariba. Banki paisa hello rubun mitagi bank du tung konselamba haibadi bank du sanga kada paisa singbagi hainabi leitraba adurgadi aikoi makhata na amukasu hena koi waduna dum Jilaland da leiba Liangmai Baptist Church Imphal da ngasi Patriot Bible College ki marirak suba graduation ceremony ki thorom pangthokre Therefore go and make disciples of all the nations haiba team da pangthokiba thorom aduda USA da ki lakiba professor Z Thomas na speaker oina saruk yakhi Thormaduga Mari Lenana, Speaker Oikiva, Professor Z. Thomasna, Nasi Pangtholiba graduation ceremony Asina, Kanglup Kiana Kundamina Riva, Lamda Masiki, Kanglup Singi Marakta, Nungsi Sana Amadi, Santigi Pogjel Singh, Maikashin Batuna, Sandopangam Lagani Haiki. Dreams not just vanish, but dreams that will linger on all their lives, disciple all ethnic groups. So not only in their own ethnic groups, but also to go cross-culturally within Manipur and also across Northeast and all across India and across the world. For that, discipleship needs discipline.
lamdam asida khundaminariba maring phurupki mahironda ge loina rakhiba nat ki oiba isai sing ngasi su sinbung khakta oina saknari aiba oina thamaudrabadi maring phurupki tanglaba lan asi mangkhiba yari lamdam asida khundaminariba phurup singi manungda maring phurupki su yelhongai dagi hauna manipuri folk song kaya thagonaduna lakle maring na saba sangbaibu na mahang bahunabra amadi maringi tendi nayapi Paunagi tendi hu puba haiba folk song asiba ngasigi kunai asigi nakongda ninduna leiri. Tawbudabu ngasidi furup asigi leijaramba folk song sing asi oral tradition oina leibana mirol kharagi matungdadi mutkigidra haibagi nunangba maring furup ki khunja singi marakta fauna rehi. Ngasidi maring furup sing asi ayamba Christianity changkiba tarbasu Christianity haibasidi thawai gi wani aduga identity ki wafam da lakpa matamdadi custom and tradition sakta kadaba oibana isa isa gi phuruk ki chana kanglon sing ngak sen baibasi yamna tangai fadaba ithodang amani pungning nungsiningai oiriba wafam di ngasidi saisakpa ahal sing asisu masa masa gi hingnabagi lanfam da mai onsin kibana wari gi nat ka sagona raklaba aikhoi gi langai oiriba nat ki isai kyabu kalhunabagi lambi da onsin bangamdana leiri Pali balengak amadi mari lainaba department asu apikpa phurup singi ariba isai sing asi karamna kaloksige haina midyeng changhaninge haina saisakpa ahal singna phongdonarakli isai hanba ahan sim koi sigrani aduna makhoi ji sidring gan sida dargar oba khuding mak ekoi paisinaba hoji ekoi custom and culture di Christian oikhrabnina atamna na masi tamba yaudravadi ekoi ki custom and culture si mangkhrani haibisi ekoi tungda ileiba isai hanba ekhoisu yam thoi wai adubu masi mangdana bagi damakta khone tamna bagi damakta hol su dargar oi aduna khuding mak asi ekhoina shon bagi damakta hoji ekoi gi custom and culture gi folk song dance khuding mak tamna ba ekoi tongan ba hol su lejati ekoi muru oiba khoi isai yamna leiri ekoi gi maringi custom gi si masing si cham hena lei aduna masi sing se ekhoina tambina ba oja dargar oi aduna asigi oja asina akoina lemna adugumba tambiba khobiba puthokpa masa masa gi sura hingjabanina aduna toana matamji kaitholaga angang sina tambi khobiba se asigumji yamna wana thui akoina masi maintain tawba kyamu akoi tawrakre adubu ngamde aduna masi moruina koi manipur government gi side koi yamna ingsilaningi Christian haibasi ga koi customary haibasi khenne Christian haibasi na thawai gini customary haibisna prithvi leba mi khuding mangna isa isa gi jati bu sak tak nangai koi culture and custom asina takadobani aduna Christian haibisi thawai khakini aduna magi mi amamam gi thabakni aduna koi custom and culture haibisi di koi jati pumma bu cover toba ja pochak amani aduna koi culture si ga Christian ga si yamna thina khenai aduna culture si koi mangan ya de haibisi ko hujik ti leriba koi juk asida koi moruina koi khanduna lei na ai tawsi ai su hanu su oire han su oisilakle tunge leo nangai ita isu singda pauta oina leina ngasi aina leiribisi aduna khoi maringe kai tammi wari isai isi lem namang tawre hana ai wakan yam chang honnamni matam kai isai phauye ganda phauye ke isai santu ganda santu ke isai tin ka pada tin ka pa ke isai thaban chung ke isai yam maringsi asi yum challo masi asu thamlausu masi aina haiding masi gormi asi kara yengsin piwana aina haidai Malem pumbada apikpa phurup sing asi nomu natraga nomudi mutkhigadra haibagi chingnaba leitaba nate asumna manipur da khundariba tongan ba phurup sing asisu mirol kharagi matungda karam fibam da oirakadage haibasi khunja singi maikaida phurup singi marakta yana nungnang phawba posakam oire machi khulda leiriba maring phurup ki khunja singi maikaidagi su ngasigi mirolna tariba sakliba saisak saida sing asi mathangi mirol lakpa matamdadi karamba fibam da oirakadage haibasi khunja singi maikaidagi yamna kiningai oiba mikub adu yaurakle haina khunja singi maikaidagi phongdorakli hiram asigi matangda government gi side tegi ju mijeng changaga maring phurup ki oiba top ba tongan ba masak ama tungi mirol gi damakta thanbiraga thamhongnaba record
कीपिंग सेंटर अमा हांगबा यामना तंगाई फदे कैमरा पर्सन गोविंद गलोना पाउदम जरीबा वीडियो जर्नलिस्ट बिशोरजीत टाइम्स ऑफ मणिपुर मचीखुल टेक्नोपल Rajasthan da leiba Mewar University da Manipur ge ST mahiroi sing mahitam bada khudong saba kya piri makata na ST da natana SC amadi General gisu khudong saba kya pi ba hore haina All Tribal Students Union Manipur Achum gi Finance Secretary SR Andriana Fongdokre wafam ase ngasi adimjati complex da leiba Achum gi office da pangthokpa pawgi mifam amada fongdokhibani Paugi mifam amadda Achumgi General Secretary Saiboy Haukip amadi Mewar University gi Director Retired Group Captain ZS Borasu Sarugyake SR Andriana Makatana haikibada Achumna lamdam sigi ST mahiroi singna awang bathakta mahimasing tamningba adubu senthumgi phibam sadaba imung kya gi yengduna afaba university amathiduna lakpane ngasidagi sahi anigi mamangdagi Bharat leiba University kya yenguruba matungda hairiba Mewar University asi thengnaduna ngasi fawbada state asigi ST mahiroi kya akhanaba midyang amagi makhada mahimasing tamhanduna lakli adubu Achumna University asigi authority ga ngangnaraga ngasidi ST danatana SC amadi General gisu khudong saba khara piduna tamhanbagi ayaba pirakle haina fongdokhe of various communities, various castes, various race. Akoina leiriba state sida akoigi leiriba youngsters singse larik ki lambian sida changdradi leiriba akoigi Manipur ku issue mayam se solve tawda wagani have se akoi achumna khanjabani as an achum itself only akoina larik tambagi akoina student fellow student being singda akoina mateng pangbo yamdi ngamde adu musigumba steps university amaga pulle heraga akoigi generation lakadoba student singda Lambian kitang PB habsa koi Achum ge wakhaloni Mewar University ge Director Retired Group Captain ZS Borana haikibada Manipur yauna North East ki state sing asigi mahiroi sing University asida tamnap gidamak mingchan bayauna course kya da khudong saba kya piri masida natana fooding amadi lodging da su khudong saba kya pina bahonari na ke accredited su fanglaba University asida engineering computer mass and media science and technology yauna course kya hangduna mahiroi sing da kana ba piri haiki We have various faculties, the newly added courses, we have the BSc Aircraft Maintenance Engineering, we have the Firefighting, Fire Control and Management courses, we have BTech in all the major streams like computer, electrical, mechanical, instrumentation, transportation, all BTech we have. Dr. Ambedkar Foundation National Merit Award Scheme gi makhada Senior Secondary School Examination da mark wangna phanglakpa Schedule Caste mahiroi sing da piba award District Administration Bisnupur nasinduna Mini Secretariat Complex da leiba B Block ke Conference Hall da ngasi yanthokre thoramdu da SDC Bisnupur Y Jayalakshmi DSWO Bisnupur and Jyotish SDC Bisnupur O Joychandra District Administration Establishment Section gi staff A Buddha Sarmasu sarugyakhe Bisnupur District ke tongan mafam dagi lakpa SC gi mahiroi tarukta DC Bisnupur Pawan Yadav na sel gi mana amadi certificate sing khusinake DC Pawan Yadav na fongdokhibada asigumba lemjaningai oiba award ase district asigidi nupi mahiroi sing na fangba ase yamna nungaiba fawi loinana karigumba mahiroi sing na khangningba hangningba yaurobadi matam amada hekta laktuna tathokta sin tominasi loinana tungda afaba mahiroi amamam oina ba honabada mangol oyu hainasu yaifa mangol pk become in life, whatever you want to do, you should strive hard towards your ambitions and aim so that you can achieve whatever you want. Nongmagi oiva Tobacco Free Educational Institution da yumpham oiva awareness program ama Moirangkhom da leiba Brajalal Institute of Science da pangthokre thoram maduda State Health Mission ge senthang makhada Sanga Youth Tobacco Free and Education Organization na District Tobacco Control Cell CMO Manipur ga khusamnaraga pangthokhibani khoi mafam ayambada chatlurabani mai kidi March 31st fawgi manungda loina program si tawba ayamba loina kharabani adu sigidi maybe kano vote mayam leiba adagi khoigi kano atopa thabak mayam de engage tawbanina akhoi masi work orders hai tare ko masi akhoi pirak pasi kuidriba du kuidraga su akhoi na matam se manghan ba leitana ayuk nungdin nai tana si program se tawba satpane ba duga
report si direct Ministry Health and Family Welfare India government na thagat pani aduga sida copy amamam pi mani aduni koina sathariba program si ngasi nungthil More da leiba Meitei Council More gi conference hall da all community leaders amadi International Human Rights Organization Manipur State anina punna kusamnaduna Pradhan Mantri Kausal Vikas Yojana gi makhada RPL scheme gi oiba awareness campaign program ama pangthokre scheme asina sahi 19 dage sahi 65 fawda leiriba tongan ba nupa nupi mipung khudimakta scheme asigi kanaba phanganaba honabaga loinana Swas Bharat aibase karino campaign asi karamba state ta hogdoke haibana chingba khanganbaga loinana scheme asida lupa lakh ani fawba piri haibasu mamutana khanganke ngasige awareness campaign aduda More da leiriba community leaders sing amadi International Human Rights Organization Manipur State ki president Oinam Jotin Yauna saruk yake Tourism Hospitality Skill Council sina Ratoroga South Bharat kaino habidi South Bharat American kana ibare the Panfoki spider program awareness program tor matunda ki free the sakana accident insurance pala adigi cover tabi tahi umuna masi mayam kana badinasi National Rural Health Mission ki makhada More da leiba kuntaruk suba Assam Rifles amadi Krishna Diagnostic Private Limited ka khusamnaduna More da thasi ki kunipan gi satharakiba medical camp ngasi lotion kray camp aduda hemoglobin malaria dengue blood sugar uric acid blood pressure blood group yauna tongan ba layong singi maramda miyam da bhap tahan baga loinena miyoi samri ga marifu layengke National Skill Development Corporation ga nifum doisuba Assam Rifles amadi Humanism Foundation ga khusamnaduna ngasi More da leiriba nifum doisuba Assam Rifles Battalion asigi helipad multi skill development center ama hangdokre tormaduda nifum doisuba Assam Rifles ki commandant Sumit Sud ADC Sandil gi member Chennai ba Haukev More Police ke SDPO Binoy Songtham SDO More ge Dinesh Humanism Foundation Project Manager yauna amadi More da leiba tongan ba jati kya gi public leaders sing yauna mahiroi kya amasu saruk yake thoramaduga mari lenana commandant Sumit Sudna center ase paisa tingdana free of cost ta tamgadabani masida skill sige thawai yawba mahiroi sing amadi thabak phangdriba naha singna masana masabu thabak pijabagi khudong saba amasu piba ngamlagani Lenga ke ana laying sang singna service piba warakpada mateng pangnabagi pandamda Bisnupur district ke Bisnupur bazar da Singtam clinic Kauba clinic ama ngasi haunabi matungina sangaduna matho haukhre sangabagi thoramaduda Singtam clinic ke management committee gi convener Dr. W Gulapina phongdorakpada ngasi mafam asida hangdoliba Singtam clinic ase Tampake district sing asige samnafam oiba amadi athapa mafam kayadagi Imphal da leiba asauba hospital kayada laying basatpada khudong sadba kaya mayoknariba ase khara makhaidang oiribasu kokhanba ngamnabagi pandamda hangwani haike anabasing sigi sebaji kitang health service na government gi side tagi pirabasu akhona kitang supplement tawba ngamgadra haibagi wafamda aduma pung kitang phana nabagi da ta akhona ligachabani adana masida akhona karigumbada government gi hospital da kogi suti he wogi ba kokki ba tawasida athabadagi laaga khangjadabanina ek laaga adigi service moina pamjaibudu he phangdo khotaba adumba sul laitabana te adumba tanjade so akhona mogi service si pinanaba akhona honajab Royal Academy of Science ki maithoi mehelaba amadi mai paklaba mahiroi sing harau tayamna opagaloinana pungning thogapagi thoram Manipur State Film Development Society ki auditorium da pangthokre thormaduda sayesi gi oina class 10 amadi 12 parikha da mithoi mehelakhiba amadi mai palakraba mahiroi sing khudon potpiduna pungning thogatpana mapungai ba sakam oike thormaduda athoiba mithunglen oikiba MU gi hanagi VC Professor C Amubana mahiroi singna tungi punchida mai pakwa misak ama oiba ngamnaba kana honaba changi Bosem amadi kosem na loba parikada mahiroi singna chada humpu fangnaba honabada awaba kaya mayoknari maramaduna NCERT gi chana kanglon semdokka mathau tare haike Professor C Amuba Singo formerly BC Manipur University ani surapada Paugi maraktan aten babre matangalumine se
एशियन गर्ल्स एकेडमी क्लास 11 साइंस तमनबगे एडमिशन फॉर्म थाजरे स्कूल से क्वालिफाइड ओरबमनि मपुंग फाना ट्रेन तोरबो ओजा सिंह ताकपि तंबिरी मपुंग फाना सेम सारबक सुकुलाई फोलम सुना थमलबा लेबोरेटरी सिंह सांग नाइन वीकली एम मंथली टेस्ट पांगथोकली सब्जेक्ट खुदिंग मपान गी एक्सपर्ट काउंसलिंग पीरी मंगाल पीबगा लोइनना फजबा मोरल कैरेक्टर तंबिदुना लमदम सिदा नुपी सिंह था वाखल हनमगे पांदम ने लिंकलिबा एशियन गर्ल्स एकेडमी सगोलबन एनसी रोड विजय गोविंद ममांग लेकाय ऐ बेमा एग्जाम पास तौबगे हरावगे दी लेतना उंग फमी दु करिगिनो पामोयगे स्कूल पुना तमिनरदी ऐ लाइक तमा तोगे आई याइमा अमते गाइखो नंगबु खोई इबेमगा लाइरिक पुन्ने तमिनब तनबरने ऐदे साइंस स्ट्रीम पामे अदुगा अखो इचन तो मिना आर्ट स्ट्रीम अदुगा मणिपुरदी साइंस का आर्ट्स का पुलब तमिनब याबा अफब स्कूल अमतसु लेते अखो इचन तो मिना आइगा पुलब चमिना निंदना तौरिने बचो हे करिगिनो नै नोय दोयं वारी दुबा हा नोय अनि पुन्ने तमिनब याबा स्कूल नि नै आइने थिबा चलुरिसे इम्फाल एयरपोर्ट मनाक्ता लेबा चंगांगै उसिकोंदने एडवांस स्कूल ऑफ आर्ट्स एंड साइंस हाइदना मलिंखलेदना हारिबि स्कूल से एमआईएल की सब्जेक्ट खुदिमक लोइना तंबा यारे अदुइसु मतकता था अहुम खुदिंगी फ्री मेडिकल चेकअप हे नंगबो अदुयाम फबा स्कूल हम फंगगा नचा अनि की फॉर्म लौरक्त्रिदि करिगिनो ताचो ओइसु अपम मीनति कैदोरगे से फॉर्म लौरे एन हे Nauka Hearing Aid Center Kumja lising ama chawpan marifom de ki hongchai kuntramanga hena Notice India ahan hearing aid clinic mo ne lerklaba Nauka gi info center ma hangjare TV am de phone gi konjel loinana nil khongum fam na ta ngam da gi awab mayok ne dibna al kuding mag wabi rugano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant ama de rechargeable oraba digital hearing aid hapiu ta ngam gi pangal wala badong gi khang chana ba single powers tambiu ai khoi gi leifam di Nagamapal Main Road Phogoi Sangam Lekai near Community Hall mobile number na 6009545159 Kangla Packaged Drinking Water lamjingba group ki unit ama oiriba Kangla Packaged Drinking Water lakliba jun ki tang kunda launch tawziragani hairiba numit asidagi hauna miyamda home delivery ki khuthangda ising pibagi thabak su hawzaragani yumthong khudingmakta khudong chaba asi pizagani अथुबा मतमदा रजिस्टर तोबियु अकनबा मतम खरगी ओइना पिजरिबा खुदोंग चाप असि मांगहनबिगनु अकुपा मरोल गिदमा कांटेक्ट तौबिरउ 8257888737 ब्रेक के मतुंगदा मयामबु तराम नोक्चरी होजिक मखा ताबा पाउदा हंदक पांगथोकिबा लोकसभा मिखलदा माय पाख्रबी हानगी यूनियन मिनिस्टर अगाथा के संगमागे मयुमक्तदा बोम अमा लेरमबदगी मी पाइनब पोंगनख्रे मेघालय की तुरा डिस्ट्रिक्ट के वालबाक्रे दलेवा अगाथा के संगमागे मयु मनाक्ता बोम लेरमबगे थौदोक असि ngarang numidang wairam thokibane थौदोक अदुगी मातांगदा वेस्ट गारो हिल्स डिस्ट्रिक्ट के एसपी रघवेंद्र कुमार ना फोंदोरकिबदा बोम लेरे हाइबगी पाउ फंगबदगी मफम अदुदा संगशिनके अगाथा के संगमागे युमगी ममांग थंगब सरुक्ता थीबो हुंबगे थबक सथबदा फायर क्रैकर मानबा बोम अमा फंगके थौदोक अदु थोकिबा मतमदा अगाथा संगमा अमदे मेघालय के चीफ मिनिस्टर सु ओरिबा महाकी मबुंग कॉनराड के संगमा मयुमदा लैखिदे युम अदुदा मखोगी अपोपी ममा खक्तमक लैखे बोम नि चिंगनरिबा पोचक अदु पुलिस अमदे एक्सपर्ट की कांगबुना लौथोखरे असम की स्टेट एनिमल ओरिबा राइनो हालगा सादुगी मसी यावना पोलम क्या योनबगी थबक सथबा मियोय अहुम ngarang numidang wairam असम के बागोरी दगी फागतपंगमख्रे काजीरंगा नेशनल पार्क अथॉरिटी वाइल्डलाइफ क्राइम कंट्रोल ब्यूरो अमदी पुलिस के अपुनबा कांगबुना चथखिबा थिबा हुमबगी थबकता मियोय अहुम अदु फागतपंगम खिबगा लोइनना मखोयदगी राइफल अमा कापा यारिबा नोंमै मरु मरिसु फागतपंगम ले हाइरि YSR कांग्रेस पार्टी की प्रेसिडेंट YS जगनमोहन रेड्डी आंध्र प्रदेश के चीफ मिनिस्टर ओइनंगसी नुमित युंगबा मतुंग गवर्नर ESL नरसिम्हन विजयवाड़ा इंदिरा गांधी म्युनिसिपल स्टेडियम दा वासक लौख्रे रेड्डी की अनिरक सुबह ओइना स्टेट अदुगे चीफ मिनिस्टर ओइना वासक लौबगे थोरम अदुदा तेलंगाना की चीफ मिनिस्टर के चंद्रशेखर राव बिहार की चीफ मिनिस्टर नीतीश कुमार अमदी जनसेना पार्टी से पवन यावना मियोय लिसिंग कुन हेनबना सरुक याखे होजिक अमुक सानबगी पाउ फंगबिगनी
Tentha Kongbal Welfare Association Tawa Tentha Nasinduna Thasiki Tarani Twidi Tim Kuntram Dina Saruk Yaduna Tentha Kongbal Multiplex Ground Sathariba Tawa Trophy Lishingani Tarama Panging Sanaki Match the MYTA Mairen Kulna Lanchen B Epsibu Panjel Amasino da Mighty Papi Cray Haying Match Leroy Junamada CPC Lamding Amasung Lisbon Luang Sambam Ahanba Match the Sanagani Aduga Anisuba Match Dana NYPC Tawal Ningombam Amasung Tolhai FC Tentha Sanagani Housing asin nung tilda fong hiba Manipuri pause singi marupa pau mo puni yang minase. Kanglay Paki Maira, VDF Singi Service Extension Order Jun Manga Fawal Thok Trabadi Tabak Lepkadori. Ngasinu bidang pung Tan Narendra Modi anirak Subabat ki Prime Minister Oin Wasak Lauragani. CM Amasung SP the memorandum pishin kre sana tomba purga hatkibani sijabanate imung manu. WY tablet Lak Amal Konami Om Fare Paujel Muslim Sing Maitai Longang Bahidaga Maitai Pangal Hekta Habiaroi Achoba Narendra Modi and Iswatangi Prime Minister Oin Wasak Loragani BDF Singi Honorarium Pitok Trabadi duty to Walep Lagani Police Saragi Helambami Amakunza Sing the Pugai Kre Police Sinakre Pandam Narendra Modi and Iswatangi Oinangasi Midang Wasak Loragani BDF Sing Validity Loraba Sim Card Commander Makal Amatagi duty to VDF Lenga kitabak phangna bakhak sanagumse karam syam kangla pau ngasi PM Modi gi ani subatang gi wasak lobada bimstek lebak sing saruk yagadori police saramba miwi ama khunja singna pharaga fugai khre rims ki director pham thadok ri phawba khongjang saksin ba hokre Delhi police na fakhi Farida Begum Assam gi Sonai district tagini Hojik aroi bada maroi ba pau mukana phangbigani Narendra Modi gi anuba puari semduna ngasi numidang Prime Minister oina wasak lokre awang ngpoki oina Kiren Rijiju yauri Vidya Personal Singi Service Extension Order mathang thagi tang manga fawgi manungda thoktrabadi thabak lepagi khongjang sangsinaba firep lokre Amadi sana tomba misigi mayokta memorandum pishin kre imung manung nadi furaga hatpani haina SARS tawri ngasigi oina di matang sida Manipuri Power Times of Manipur News yang beri besung bamukan akuram jari